Center Kuki the Sathariba divide and rule lab Kodabane, Deputy CM Yauna Kuki MLA Sing resign Tawgadabani Hana Committee na Pongdora Cray. Deputy CM Oediba Nemsa Kibzen Yauna Kuki MLA Sing Kudakta Mnaipur Legislative Assembly Degi resign Tawduna. Kuki Miyamka Punna Leminagadabane, Center na Kuki Community Singi Matakta Sathariba divide and rule policy Kudakta lab Kadabane, Haina Kuki History and Identity Protection Committee na Thadropa Gerol Amana Haide, Gerol Sinamakata na Haidebana Center to Labour Modina Lusingba BJP government Asina. Kuki community singi matakta divide and rule policy kaya leptana sathade selective engagement deputy CM appoint tauba contradictory assurance amasong matam kuina wari sanadabasu waroshin amata leitabana central government thajaningai amata leitre central government ki maikaidege Kuki MLA sing amasong keno UPF ki lusingba singbo control tauduna thamlaga miyamna legislature ka konaba union territory na traga tonganba Kuki state ama pigadabani haina demand tawriba singbuna Tasinatana lady, New Delhi na Sathariba Tawong Sing as Penninga Oide, Modina Lusingba BJP government Asina Kuki Miyamki justice Panghanaba, Hona Dabatanatana, Unkanaba the Hena Pak talks out Torakley, Kuki Mete and Nigimarata Tokiba, Unkanabaki Taudo, the Matam Sana neutral on a Lerakiba, Naga community as a Hozukti Irang Asida Yahole, political settlement Matam Sana Lushandaba Amasun Kuki demanding as central government, Yadana Labasina, Yadana Labasina. Naga taba area sing the Sunau Kuki singa unkanare, center ki maike de talk liba taudo watuk sing asigi justice panghandan lak pasina. Kuki amasung Naga ni marakta talk liba unkanabasi hena pak talk south torakle. Kuki MLA amasung deputy minister Nemsa Kibzen asi impar amasung Delhi ki party structure dagi pangpam talk pa hak sing ado amata pangbang amdre matam sangna assembly boycott taubana wahan talk laite. Deputy minister ki office asi secure oide IDP family sing mayum da halan bana traga Kuki khol sing Sen Bangamde 2027 the Pangtokadoriba Assembly Mikhala Sigimangwena separate administration as if hung the Bataraga di resign Taunabagi written commitment Amapi Gabani Haina, Hanadagi Hauna demand Tauduna Lakibani Hairaduna, Deputy Minister Nemsa Kibjen Amasun Kuki MLA Sing Assembly Amadi Council of Minister Dagi resign Taugadabani Haide, Lonana Kuki Miyanga Punna, Justice Kidamagle Minagadabani Haike. Ngasi sukhoi saunaraba Naga ki imasing na Kuki terrorist ki bunker thugaikhre haide Kuki MLA kimnau hangsing na KNO ki women and child ki secretary oiramle haida social media da viral oirakre kadai pawba chumba paw no khamina ba makha taba official ba paw ngai minase Leilon by Fay Village the Naga Taruk Hatkhibei Sing Central Force na combing operation Tauri Hade Kuki Sing Matha Sana de Haina social media sing da Central Force ki gari sing mathang poreng sana thousand bagi video viral oirakre Tampaki lamda khulai kya lot laga leire haiba khangle khulai sing ase athuba matamda pikhalak labadi makha tarami phami pun tawroi haina Govindas na phongdokre Tongan by agency ki report matungina Mnaipur ki Tampaki lamda hauzik khulai kya lo senduna lairi haire lot laga lairi ba khulai sing asi loina puthokduna pikhala o madu oirabade amohana aikhoi gi sai su sing mi pami pun tawduna ba lokhat pa ya ba thabak Mnaipur laga na lokhat pa ngamna ba honage haina Home Minister Govindas Konthaujam na phongdokre wafam asi ngasi khomalampak ta pangthokpa malem gi Olympic numit ki Thauram da saruk yaba lakiba Home Minister Govindas Konthaujam da paumising na handak arambai tengol gi mioi khara phakiba do thadorak naba lenga na kari karamba thabak lokhalabage haina hangbo hangi pakhom piraduna Minister na phongtokhibada marak ta thaudo wathok macha khara thokpa natana hojikti Tampaki mafam ayamba tangdu leitaba hanjilak le haina lawba yare Matam khara ki mamang da Tampaki mafam khara da oiramba phibam madunga sidi oidre Tampaki mafam ayamba law and order ki phibam yamna phagale lamdam asida development purak si harabadi tangdulai taba hana purakko mathau tai Tampak ta irang thoktraga di law and order ngak sena ba Tampaki tongan ba mafam da deploy tawriba central forcing ase Singi irang thokliba mafam sing da thajinduna operation chathabada sijina ba yagane Singi mafam sing da ahenba miyeng thamduna law and order ki phibam laksena ba combing operation na singba su chathaba haure haike wana makhata na hai operation singi manung channa tangdulai taba hanjilak pa pam da ba irang sagat pa miyo sing phagat pa hauragane logi wang da pai da khusukulai sing asi lairi makhai state asida tangdulai taba hanjanba ngamloi maram aduna logi wang da pai da khusukulai asi phagat na ba DGP da khanghan khre
Handak Arambai Tengol gi mioi ahum police na pharaga NIA sinakhiba adugi matangda Manipur gi DGP ga su wari sanare makha tana mifam ipun chathadana ba su haikhre adubu intelligence ki agency singna pirakpo report ki matungina tampak ki mafam khara da khusukulai kya lotuna thamli hai makha tana mifam ipun thok tanaba lotuna thamliba khusukulai sing asi athu matamda surrender tawbirau tampak ki law and order asi stable hack oibaga Satpa yadana lairiba chingi lambi achi satpa yahanabu honagani haina su DGP na haira I haina makha tana phongdoke Lengaka yanaba porakpadagi all kasa road thingbagi khongchang handokre haire houkhre June 19 da None district ki manungchanba Jaujang tek ta khulai paiba singna labukta thabak suduna leiba Kuki khunja singda numai kapsilambadagi mioi ama asopan nangkhiba thodokka mari leinana all kasa road ki Jaujang tek mapada lambi thingbagi khongjang changsilakibado Jaujang tek lambung village samusung government gi marakta yanaba porakpadagi MOU ama sign tawnaba yauna khudaktagi lambi thingbagi khongjang handokre Jaujang tek lambung village ki maikaidagi thadorokeba cherol amana hairibana MOU adu lainga ki mahut sillaga None district ki SP OC khopum amasung SDO longmai punna sign tawke aduga Jaujang tek lambung village ki maikaidagi na Jaujang tek khulgi chief hand khopau hauke Jaujang tek ki secretary Thongmang houkhre amasung Jaujang tek youth club ki president L Robert na sign tawke agreement adu ki matungina lau singo ki matam amasung atai activity sing da Jaujang tek khulgi lomi sing asoingam thohandana ba security force na mapungoi ba thodang loba kanagumba kangbo amatana Jaujang tek khul tamna nongmagi chana thanaba polam sing pusilakpa amasung satoga sitawbada aerapan amata leihandana ba MOU se hek inbaga all kasa road ta hojik chathariba blockade ki khongjang asi handokpa matung tarakpada khulai paiba singa Jaujang tek khulda ki han khanganba attack tawbana singbagi thong sing chatharaklabadi agreement asi khudakta gi chanadaba haiba waro sing yauri NSA da phajan khiba mioi ama Manipur High Court na thadoknaba lengak ta khangan khre National Security Act NSA ki makha da phajan khiba mioi ama thadoknaba Manipur High Court na Manipur lengak ta khangan khre masagi chahi kungani thoi khakta ngairiba naha ama phanabagi matangda thokiba order adu Chief Justice N Sundaram amasung Justice Ahantem Bimol gi bench na chanahan khidrei kanaguma mioi amana crime toropu yai haibagi chingnaba leiraba khakta da preventive detention oina phajan gadabane mamangda tawkiba aranba thabak singi matangda mioi amabu amohana phajan gadabanate matung tarakpada crime toropu yai haina chingnaba khaktamak phagadabane haina court na phongdoke Corona High NSA ki section 10 ki matungina lengak ki mathaudi chayol ahong ki manungda advisory board ki mamangda detention ki material punamak sinabane advisory board na kupna yengsilaba matungda mioi adu makha tana phajanba mathau tai atrak thadokhigadabane haibagi warep lawgadabane kumja 2025 ki December da mioi ama Unlawful Activities Prevention Act 1967 ki makha da phajan khe mioi adu phabagi FIR da Armed Act amasung Bharatiya Nyaya Sanhita ki prevention ki provision sing Bharatiya Nyaya Sanhita ki provision sing palle UAPA ki matungina numit maudrani manungda charge sheet file tawgadabani natragana phajanbagi matamadu numit chamaga marfuda sangto hanaba haijagadabani haike Thong the bomb yansilambagi mayakta protest chathakre Imphal ki Kongpal Kongkham lekai Porompata leba special contractor zone apokpa laikhidraba TS Bavadon gi yumda sakhangdaba singna ngarang bom thamjalambagi mayakta ngasi wakan mifam chathakre bom adungara ayuk pung 5 makhairom tabada zone gi yumgi thongda yanduna thamlamba thengnarakpani hairi Madugi matungda bom adu Porompar police station ki team ama laktuna tekta kaidana lokhatkre bom aduga loinana be careful last warning haina iba serol amasu leiramki haire ngasi Kongpal Kongkham lekai gi ponglambi manakta leba market seta maikaya donggi miyamna sarugyaduna Kongpal Kongkham lekai Porompar Women Welfare Association nupilok amade Amasar Athletic Association sinduna sathakiba wakan mi phamaduga mari leinana nupi lobadugi member amak samradhamani na hai misamya marakta bom thamjinduna ki khang nanghanba habisi yaningde kanana kari maramgi thamlebano haibdu numit humni gi manungda sengdok piyo asoi aran leinarabasu wadi sanaduna semdoknabagi tanja lominase masigumba thawdo se makhatana amohana thohanbiga no haike wakan mi phamaduda placard kiasu sijna kibaga loinana kholaw kiasu lawki haire Naga taruk hatkhibei case High Court of Manipur review tawkhre
Kangpokpi district ki leilon bai phai village da naga nupa taruk pha khraga tamthina hatokpi khibagi matangda NIA na chathariba investigation ki thabak thorom sing High Court of Manipur na review tawkhibaga loinana inau nauba status report pikhalakna ba khangan khrei khongthang asimiyar asigi matangda Naga Lawyers Association ki president oiriba advocate Tima Haukipna High Court ta khut thingjinbina ba haiduna thakiba PIL ki makha pona paikhalakpane ngarang sathakiba hearing da NIA na thangalakiba action taken report court asina yengsinkhe NIA gi report adu case asi thasigi nipanda formal oina bhartiya neya sanhita amade unlawful activities prevention act UAPA 1967 gi tongan ba section singi makhada resa tawkhe loinana khulai paiba singna pharoraba matung thadokiba naga nupi singi warol laure loinana case si yamna luba tangkak amadu leire hadi Korna NIA gi report adu kupna yengsilaba matung inau nova action taken report ama pikhalakna ba khangan khibaga loinana mathangi hearing August 13 da pangthoknaba matam lepke masigi mathakta case asigi investigation chatharibana report adu sil tawduna thamna ba khangan khe panba yabde sahi asigi me thagi tang 16 da naga nupa taruk yauna nupi 13 amade sahi nauriba anga ama Kuki khulai paiba singna phakibane tungda nupi 13 ga anga aduga thadoraklaba matung thasigi tang 10 da naga nupa taru adu sina phangkibane Andro ACG miyam har phanglaroidra haibagi mipaiba leire marilenaba singna biyeng sangbiyo haina society na phongdorakhrei sahi asigi oina lao singu pantha sida Andro ACG miyamna har phanglaroidra haibagi mipaiba leire maramaduna hiramasida marilenaba singna biyeng sangbiyo haina ngasi Poiraupat Local Farmer Development Cooperative Society Limited na sinduna Yaripok Tulihal Idiga Community Hall da pangthokiba pawgi mifamamada society asigi Secretary Khulem Tomsau na phongdokhrei Poiraupat Local da law uriba lawmi kiana saruk yaduna pangthokiba pawgi mifamada da society asigi Secretary Khulem Tomsau na makata na haikibada Chief Minister na lawmi singda urea har yenthokpa houkhre matungda Andro Kendra gi manungsanna leiba Andro amasung Nongbranggi lawmi singda urea har yenthokre adumapo Poiraupat Local da law uriba lawmi singidi haujuk phawbada urea har yenthoktabana lawmi sing har phanglaroidra haibagi mipaiba leire lawu pantha sida matam chana labuk singda har saiba haibasi yamna tangai phadaba amani matam hendokhrabadi madugi kanaba karisu leite maramaduna lenga ki maikaidigi hiramasigi matangda miyeng sangduna Poiraupat Local da lawu singu tawriba lawmi singda har marang kaina amasung matam chana phanghanduna chahi asigi pothok sathok marang kaina phanghana bohona biyo haujuk phawba Poiraupat Local da lawu singu tawriba singi oina har phangduna leiriba sina maram oiraga local asida law uriba lawmi singna haujuk phawba urea har yenthoktabana har phanglaroidra haibagi mipaiba poknare lawmi singna har yenthoklaroidra haina hanglubada Poiraupat Local Farmers Development Cooperative Society Limited ki thawmi singna lawmi singi pakhumpi nabo honabada awaba ama oire society asina ngarang da sumari lenaba department singda satuna hanglubada haujuk hargi allocation tawde haina khumlakhe Andro amasung nongbrang da har yenthokpa dugumna local asigi lawmi singda su phanghanbiyo haike Arambai Tengol ki thawmi sing thadoktrabadi lan gi paujel piba oina laukani haina kaithel phambi singna phongdokhrei ena phajin khraba Arambai Tengol ki thawmi sing condition amata yaudana thadokadabane karigumba thadoraktaba tarabadi lan gi paujel piba oina laubani haina ngasi khwaramban kaithel mari gi kaithel phambi singna senduna pangthokiba wakan mi pham amaga mari leinana kaithel phambi singna phongdokhrei Arambai Tengol ki thawmi sing phaba yaning di khulnga ko sing phaba yaroi phakeba Arambai Tengol ki thawmi sing condition amata yaudana thadorakadabane haina chathakiba wakan mi phamada saruk yakiba sing ki maikaidagi phongdorakibada haukiba chahi 2023 gi May 3 dagi hauna Kuki narco terrorist singna maitei khul singda landarakpa matam aduda security force sing kadaida leibage makhoina matam chana amasung mathau masak khangna thabak toramlabadi irang adu leiramloi Kuki khulai paiba singna maitei khulda landarakhiba aduda security force na miyambu ngak senbagi thabak tawkhidabana Arambai Tengolna Saitu watu paiduna khulnga naba tholakibane loina numi simina kya yaurakiba adudagi ngamnaba upai tawduna miyambu kankibane Arambai Tengol lerambana ngasilamda masigi miyam amasung kaithel phambising engtapna leiribane Kuki na Naga ki miyoi taruk manga kaktuna hatpada senabasing khut thinduna taklaba phawbada ngasi phawba phaduna leire aduga lenga na mathau tawdabadagi miyam kannaba tholakiba Arambai Tengol ki thawmising phajin basi yaning de haike
Singjamai Pion Pam Kaichel Pam Bisingnasu Ena Arambai Tengol Githomising Pajin Kibagi Mayok the Wakami Pam Satakre, Loyana Pajin Kibasing, Adu Condition Amata Yaudan Tadoka the Banahana Dabi Taukre, Wakat Kongzang Adu the Sarubia Kibasing Pondo Kibada Ena Arambai Tengol Githomising Pajin Kibase, Maram Sade, Makoina Taukiba Dulangaki Pamda, Chatakibanate, Ekogi Purva Sipukan Janaba, Makotare Rebekulai Paiduna Chinkong Yada Lady Miam Sing Asibukan Kibane. Maramaduna Park Mission of Mnaipur Langana General Amnesty Pipam Toi Haike Impal College ki principal ki yum the boom lang silambabu college asigi students union yaning da phone dora clay Impal College ki principal Odiba M Chandra ki mayum the boom lang silamba ki thodok pu yaning de haina Impal College students union ki finance secretary Haisnam Yaimana phone dora clay Garang Impal College campus to pangthok ki pau gi mi phamamada Haisnam Yaimana makha tara dun hai Thasiki Taramapan gi ahing nungyaida sangai promamang lekaida Laiba Impal College ki principal M Chandra Singh gi yumda sakhangdaba singna bom lang silamba du college asigi students union yaning da phongdora ke thawdo si matungda amana tawbiga no karigumba thawdo si tawriba singna yaning da pendaba leirabasu wali sanaraga warasin pubirao maduna tanamia marakta ki tujungba thohanba thawdo si yaning de tawbiga no haina so appeal tawrakle Mnaipur ki sanaroi sing yaudravadi India ki tim mapung phavangam de hana yunam khemcha na phongdokre malem ki thakta pangthok pasana khonabagi thoram sing da Mnaipur ki sanaroi sing yaudravadi India ki tim mapung phavangam de hana seminasa yunam khemcha na phongdokre Mnaipur Olympics Association na sinduna Imphal ki Khomalampak Sports Complex ta leba Olympic baban da pangthokpa International Olympics Day ki thoram da waphamasi mahana phongdokhibane Thoramadu the Wangang Bada, Chief Minister na Haike, Mnaipur the Tongan the Puruk Kutraga Taruk Nuksisana na Leminarak A. Malem ki Thakta Pang Tokpasana Konabaki Thoram Sing the Mnaipur ki Sanaro Singna, Indagi Mixat Purakuna Lake, Steras the Sana Konabaki Lam the Lowriba Tobang Asi Sakang Bibo Oina Lebasega Ahanba National Sports University, Mnaipur the Linkat Kipane, University Infrastructure Single Sagatpagi Tabak Ayambalo Silakle, Atuba Matamda Mapung Papa University Ama Oina Tabak Toba Horagane. Matamamada Taekwondo Sanaroi Oiringagi Matang na Hona Ning Singladuna Minister na Haike, Laibaki Mahut Sinduna Asian Games some of the Olympics Games and Singapore Malem Githak the Pangtopas Hana Konabagitaram Singla Sarugiaraga, Medal Larokpa Yamnamok Maru Oi, Adubu Masidaki Hanamaru Oi, but this Hana Konabana taxi Kasinga Masanabagi Matanga Maru Oi, Ba Para Keatambagi Matangane. Naha or was Hanarosing Matampuna Mota Ozama de Kosing, Kai Kumnabagaloina, Kaluki Kenaba Tamdana Ink Tapanga, Nabuhonaga Banemasung, Sports Kakta the Natana, Education Amadi Hiram Kudimakta, Kumang Soxin Bungam Nabuhonaga Banahana Pundoke.